Ngasisu mahausaagumna sana leibagi story collection na miyamgidamak nungairaba phungawari ama amuk puduna lakjare. Wari asigi mamingna awan pota chopi manipok. Wari asibu thabirakbana nungsi haubizang. Thaina mamangai matam amada khul amada amubi kaubi arang arakta yamna ngaubi ahal ama leirami. Amubi hoigi imungdo hendokna nungaiba imung sunate. Adumakpo chaba thakpadi adumak watlamde. Adumakna laira anang ni hena namna taba khul adudade khul leikaida makhoidi inak khulabani makhoi mangairi nungaibada haina khanjarami. Adumakna machanupa ahummakta awong awan yamna tamba ngamgadabi nupi laurakadabani haina itattatana sinarami. Mamagi yathangakpo oina machanupa ahal thaungamba ado thangnaba khundagi awong awan yamna tamlakpi nupi ama laurami. Machanupa ahalgi luhongbada mapamna awong awan tekthaba makhai tamlakpa aduda amubido khul leikaida napal tawduna mi khudingmakta mamau ahalgi awong awan dumak yamba khul leikai aduda mau amata onglaktri haina awu bada onsin duna wari sanarami. Nongmagi namitasu jagi potpam aduda jangai ringai tanja aduda amubido maga lenga oiba nupi amaga wari asum saduna leiringaida thambalna. Amubiya mina hainabada nangi namau adudi nangna hek pamjaba haibadu thokle haina tai. Kanagi awong awan gato kanagi tekthakai hablai haina tai nia. Ichia natin thi haini nongma ikhoida koithorao aduga yenglo law adu oirabadi mina hainaribado chumme haina khanglani. Kanagi kangthol upuga se leihau ngaktani laktrek langbajani. Thambal amubina napal kana harauna tamjariba adu tabada mapukningda masigi nupisna ba magi mamista uribase arang araktani mamau se kayam phai phatte asoi aran takpi tambibagi wakhalga amatta khanbana tini tawribasi. Asi khanduna leiringe aduda amubido adumuk makha taraklami. Ichia imaune na ne thagatpagi wadi natiko kanagi awung awan yamna purei haina ne pongthok chawthokpagi wa leite magi masada madugi mahuttane ima kari tawjaruge kaina hairakpa asida oire aina ne mabu khangnung heknung siribase. Hoini isa imauna adumna ka hanglakpado wakhalse yamna nungaibani. Hoini ichia isa imau phangbaka se punsigi mahau ama oiramline. Asi haiduna amubi ado leptana mamau nupi adubu pangthada thagatlami. Thambasu nokmi tawduna taningda adumak tarami. Adubu mahaki wakhandade mana mamau se pangthada thagasaba saribase aihoina hanana tau na tawraklabani. Mamau lakpa kuidringai se asumaina loina tawnaba jani ko. Asi khanduna leiringai aduda makhoi anigi cha puthoraklami. Madu ubada thambal amubida onsinduna. Amubiya ngangbada wadanaba jahase saringaida han amukta thakisi. Isegi wata sidiba wata nungda tawdana leiranu se amta hana thakisi. Asi haiduna makhoi ani ado chadu thagatuna thakpa haurami. Asumna amubi ado potphamda cha thakpani haina thoklaga wathi ngangba yaba ngangluraga mayumda hanjilaklami. Matamduda mamau ahal thabani taptapna ima chak loire chathokladra kona habigadra. Amubi potphamda taptaba makhai chathok thaktoklaga hanjilakpada ngairibo oibana thageklaga ibema ima khara tapna charage nakhoi hana chathoklo. Hoi ima. Asi haiduna thaba ado adumak imungda changkhirami. Asumna imungdo nungsi chanana asum leirakpana matam kharagi tungda itha thajadana amubigi machanupa atomba pari ado thangnaba khul amadagi nupi ama puduna laklami. Amubidi machanupa atomba ado mayamba yaima kanthoklaka nupi chelakle tabada yamna saurami.
ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣꯅꯦ ꯃꯌꯥꯝꯕ ꯌꯥꯏꯃꯁꯤ ꯐꯥꯎꯕ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯒꯟ ꯍꯦꯛꯇ ꯂꯧꯈꯠꯂꯒ ꯅꯨꯄꯤ ꯆꯦꯜꯂꯛꯂꯤꯕꯅꯦꯕ ꯈꯪꯂꯣꯏꯗ꯭ꯔ ꯃꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤ ꯑꯗꯣ ꯂꯦꯞꯇꯅ ꯑꯁꯨ ꯉꯥꯡꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄ ꯑꯗꯨꯗ ꯁꯥꯎꯔꯝꯕ ꯑꯗꯣ ꯐꯈ꯭ꯔꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯥꯗ ꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯁꯥꯎꯗ꯭ꯔꯦ ꯍꯥꯏꯌꯥꯏꯃ ꯅꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯃꯤꯒꯤꯗꯒ ꯊꯩꯗꯅ ꯂꯩꯔꯅꯨ ꯍꯥꯏꯌꯨ ꯌꯨꯝꯗꯅꯦ ꯏꯃꯧꯗꯨꯒ ꯊꯨꯅ ꯂꯥꯛꯎ ꯍꯥꯏꯅ ꯀꯧꯔꯨꯁꯨ ꯆꯠꯂꯨ ꯌꯥꯏꯃ ꯍꯩꯅꯤꯡꯗꯅ ꯍꯣꯏꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯃ ꯑꯗꯣ ꯃꯅꯥꯎꯅꯨꯄꯥꯒ ꯃꯅꯥꯎꯅꯨꯄꯤꯒ ꯂꯧꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯑꯃꯨꯕꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯃꯃꯧ ꯄꯨꯔꯛꯏ ꯍꯥꯏꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯁꯤ ꯃꯉꯥꯏꯗꯅ ꯏꯆꯥꯅꯨꯄꯥ ꯑꯍꯜꯗꯣ ꯃꯃꯥ ꯑꯩꯅ ꯄꯥꯝꯖꯕ ꯏꯃꯧ ꯈꯟꯗꯨꯅ ꯂꯨꯍꯣꯡꯉꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯃꯃꯥ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯈꯪꯅ ꯃꯃꯥ ꯑꯩꯅ ꯄꯥꯝꯖꯕ ꯏꯃꯧ ꯑꯃ ꯄꯨꯔꯛꯂꯦ ꯊꯣꯏꯕꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯃꯥꯒꯤ ꯃꯃꯤꯠꯁꯤꯗ ꯎꯔꯤꯕꯁꯦ ꯑꯔꯪ ꯑꯔꯥꯛꯇꯅꯤ ꯅꯪꯅꯦ ꯅꯣꯡꯃ ꯈꯨꯗꯤ ꯊꯤꯕ ꯅꯨꯃꯤꯠ ꯑꯃꯗ ꯁꯣꯏꯗꯅ ꯑꯔꯪ ꯑꯔꯥꯛꯇ ꯈꯨꯗꯤ ꯊꯤꯕꯗ ꯌꯥꯃꯥꯡ ꯇꯦꯛꯄ ꯁꯣꯏꯔꯣꯏꯀꯣ ꯑꯁ ꯀꯩꯅꯣꯗ ꯑꯩꯕꯨ ꯑꯔꯪ ꯑꯔꯥꯛꯇ ꯌꯥꯝꯅ ꯉꯥꯎꯕꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯏꯆꯥꯁꯤꯡꯗ ꯑꯑꯣꯡ ꯑꯑꯣꯟ ꯌꯥꯝꯅ ꯄꯨꯔꯛꯀꯗꯧꯕ ꯅꯨꯄꯤ ꯂꯧ ꯍꯥꯏꯔꯤꯕꯁꯤꯗꯤꯅꯦ ꯃꯈꯣꯏꯒꯤ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯕꯨꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯅꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯃꯅꯥ ꯑꯃꯗ ꯇꯥꯔꯒ ꯑꯃꯗ ꯊꯣꯛꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯉꯣꯟꯗ ꯑꯩꯅ ꯋꯥ ꯍꯥꯏꯕꯒꯁꯦ ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯃꯉꯣꯟꯗꯅꯦ ꯋꯥꯒ ꯈꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯀꯥꯟꯅꯗꯦ ꯑꯩꯅꯦ ꯑꯍꯜ ꯑꯅꯤ ꯑꯍꯨꯝꯗ ꯎꯅꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯑꯗꯣ ꯃꯤ ꯎꯅꯕꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗ ꯑꯃꯨꯕꯤꯗꯤ ꯃꯥꯅ ꯄꯥꯝꯖꯕꯤ ꯃꯃꯧ ꯂꯥꯛꯂꯦ ꯈꯟꯅ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯆꯥ ꯌꯥꯏꯃꯒ ꯂꯣꯏꯅꯅ ꯃꯆꯥ ꯑꯇꯣꯝꯕꯒ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ ꯑꯃꯨꯕꯤ ꯃꯆꯥ ꯃꯃꯧ ꯎꯕꯗ ꯍꯔꯥꯎꯅ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯗ ꯄꯥꯔꯤ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯀꯤꯔꯨꯞ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯃꯥꯅ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯅꯨꯄꯤ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯣ ꯆꯠꯂꯣ ꯏꯃꯥꯗ ꯈꯨꯔꯨꯝꯃꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯑꯗꯣ ꯍꯥꯏꯐꯦꯠ ꯄꯩꯔꯞ ꯇꯧꯔꯒ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯀꯣꯟꯊꯔꯛꯇꯧꯅ ꯏꯃꯥ ꯑꯃꯨꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗ ꯀꯔꯤꯅꯣ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯍꯩꯅꯗꯕ ꯑꯗꯨ ꯎꯠꯊꯣꯛꯇꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯍꯨꯒꯠꯄꯤꯒꯦ ꯇꯧꯕꯗ ꯁꯅꯥꯁꯨ ꯃꯅꯦꯝꯅ ꯊꯦꯡꯂꯛꯇ꯭ꯔꯤꯉꯩ ꯑꯗꯨꯗ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯊꯣꯛꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯕꯤꯗꯤ ꯈꯖꯤꯛꯇꯒꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯆꯥ ꯑꯇꯣꯝꯕꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯛꯇꯨꯅ ꯏꯪꯒꯤꯠ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯔꯝꯂꯒ ꯑꯃꯨꯕꯤꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏ ꯃꯧ ꯑꯍꯜ ꯅꯅꯥꯎꯁꯦ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯈꯨꯔꯨꯝꯍꯜꯂꯨꯅꯦ ꯍꯣꯏ ꯏꯃꯥ ꯏꯅꯥꯎ ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯊꯕꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯃꯨꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ ꯑꯍꯣꯡ ꯑꯋꯣꯟ ꯌꯥꯝꯅ ꯇꯝꯂꯛꯀꯅꯤ ꯈꯟꯕꯒꯤꯅꯦ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯤꯀꯣ ꯑꯩ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤꯀꯣ ꯉꯁꯥꯏꯅ ꯑꯃꯨꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯜꯂꯒꯗꯕꯅꯤ ꯑꯁꯤ ꯈꯟꯅ ꯑꯃꯨꯕꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯄꯥꯔꯤꯁꯨ ꯃꯃꯥ ꯏꯕꯦꯝꯃ ꯆꯪꯈ꯭ꯔꯕꯗ ꯃꯁꯥꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯃꯨꯡ ꯑꯁꯦ ꯑꯣꯟꯊꯣꯛꯄ ꯀꯨꯝꯍꯩ ꯃꯌꯥꯝ ꯑꯃ ꯂꯩꯗꯧꯔꯦꯀꯣ ꯃꯌꯥꯝꯁꯤꯗ ꯑꯩꯕꯨ ꯏꯃꯥꯒꯤ ꯋꯥꯕꯨ ꯇꯥꯒꯗ꯭ꯔꯥ ꯅꯨꯄꯤꯒꯤ ꯋꯥꯕꯨ ꯏꯟꯒꯗ꯭ꯔꯥ ꯑꯩꯗꯤꯕ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯗꯣ ꯑꯣꯏꯗꯧꯔꯤꯗꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯑꯗꯣ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯌꯥꯝꯗꯣ ꯅꯨꯄꯤ ꯆꯦꯜꯂꯛꯏ ꯍꯥꯏꯅ ꯏꯔꯥꯡ ꯂꯥꯡꯅꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯍꯜ ꯑꯍꯨꯝ ꯆꯠꯇꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯂꯨꯕꯗ ꯅꯨꯄꯤ ꯃꯌꯨꯝꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯉꯟꯅ ꯊꯤꯟꯕꯤꯔꯛꯎ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯏꯔꯥꯡ ꯂꯥꯡꯅꯗꯨꯅ ꯃꯧ ꯊꯤꯟꯅꯕ ꯆꯠꯅꯕ ꯂꯣꯏꯁꯤꯟꯅꯔꯝꯃꯤ
ꯑꯁꯨꯝꯅ ꯃꯌꯥꯝ ꯍꯧ ꯇꯧꯗꯨꯅ ꯅꯨꯄꯤ ꯊꯤꯟꯕ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯕꯒꯤ ꯇꯥꯟꯖꯥ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯃꯨꯕꯤꯗꯨ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯌꯦꯡꯉꯣꯏ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ." "ꯑꯁ ꯏꯃꯥ, ꯅꯪꯅ ꯍꯥꯏꯗꯧꯔꯤꯗꯣ ꯅꯆꯥ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯒꯦ?" "ꯏꯁ, ꯃꯃꯥ ꯑꯩꯅ ꯋꯥ ꯐꯥꯎꯕ ꯍꯥꯏꯐꯥꯠꯇ꯭ꯔꯤ, ꯃꯁꯤꯗꯩꯁꯤꯗ ꯏꯆꯥ ꯑꯈꯪ ꯁꯅꯥꯅ ꯂꯣꯏꯅ ꯈꯪꯂꯦ ꯀꯥꯏꯅ? ꯅꯠꯇꯦ, ꯅꯪꯅ ꯈꯪꯂꯤꯗꯨ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ, ꯍꯥꯏꯌꯨꯅꯦ." ꯄꯥꯔꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯦꯜꯂꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯃꯤꯠꯇꯣ ꯍꯥꯏꯐꯦꯠ ꯑꯣꯟꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ, "ꯍꯣ, ꯏꯃꯥꯅ ꯍꯥꯏꯗꯧꯔꯤꯗꯣ ꯑꯇꯩ ꯅꯠꯇꯦꯕ, ꯅꯃꯧ ꯅꯨꯄꯤꯗ ꯀꯥ ꯍꯦꯟꯅ ꯗꯨꯝꯗꯥꯝ ꯇꯧꯒꯨꯝꯁꯤ, ꯑꯗꯨꯒ ꯑꯋꯨꯟꯄꯣꯠꯇꯤ ꯑꯗꯨꯃꯛ ꯋꯥꯠꯇꯅ ꯄꯨꯔꯛꯎ, ꯑꯁꯤ ꯅꯠꯇ꯭ꯔꯣ?" "ꯍꯣꯏꯅꯦ, ꯏꯆꯥ ꯑꯇꯣꯝꯕꯗꯤ ꯃꯃꯥ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯃꯨꯟꯅ ꯈꯪꯂꯒ ꯂꯩꯔꯝꯂꯦꯅꯦ." "ꯏꯃꯥ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯀꯣ." "ꯀꯩꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯣ? ꯅꯨꯄꯤꯗꯨꯗ ꯅꯪꯅ ꯌꯥꯅꯕ ꯍꯥꯏꯅꯧꯗꯅ, ꯌꯥꯗ꯭ꯔꯗꯤ ꯍꯌꯦꯡ ꯂꯩꯕ ꯋꯥꯖꯅꯤ ꯍꯥꯏꯌꯨꯗꯅ." "ꯑꯁ ꯏꯃꯥ, ꯅꯃꯧ ꯅꯨꯄꯤ ꯍꯣꯏꯗꯣ ꯃꯈꯣꯏꯔꯣꯝꯗꯗꯤ ꯏꯅꯥꯛ ꯈꯨꯟꯕꯗ ꯃꯃꯤꯡ ꯁꯦꯀꯥꯛ ꯀꯥꯏꯅ ꯆꯠꯂꯤꯕꯅꯤ." "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯅꯦ, ꯑꯗꯨꯅꯕꯨ ꯑꯋꯨꯟꯄꯣꯠꯇꯣ ꯋꯥꯠꯇꯅ ꯄꯨꯔꯛꯎ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤꯅꯦ." "ꯍꯣ, ꯑꯗꯨꯅꯅꯦ ꯍꯥꯏꯁꯦ, ꯃꯣꯏꯒꯤꯕꯨꯗꯤ ꯑꯋꯨꯟꯄꯣꯠꯇꯣ ꯋꯥꯠꯇꯅ ꯄꯨꯔꯛꯂꯒꯦ ꯁꯤꯅꯤ, ꯑꯗꯨꯗ ꯁꯣꯝꯗꯒꯤ ꯗꯨꯝꯗꯥꯝ ꯇꯧꯔꯛꯇꯕ ꯌꯥꯔꯣꯏ, ꯃꯣꯏꯒꯤ ꯃꯥꯏꯈꯨꯍꯟꯕ ꯌꯥꯔꯣꯏ ꯁꯤꯅꯤ." "ꯑꯦ, ꯑꯗꯨꯗꯤ ꯂꯨꯔꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤ ꯃꯃꯧ ꯑꯍꯟꯒꯤ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯕ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯌꯥꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯒꯤ ꯍꯥꯛꯇꯛ ꯑꯁꯤꯗꯗꯤ ꯋꯥ ꯈꯔ ꯌꯥꯝꯂꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅ, "ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯅꯪꯁꯦ ꯏꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤ ꯄꯨꯔꯛꯏꯌꯦꯕꯨ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯦ ꯋꯥꯊꯧ ꯌꯥꯝꯅ ꯌꯥꯝꯗꯧꯕ ꯃꯥꯜꯂꯤꯀꯣ." "ꯏꯃꯥ, ꯃꯗꯨꯒꯤꯗꯤ ꯊꯣꯏꯅ ꯈꯟꯕꯤꯔꯨꯅꯨ, ꯏꯃꯥ ꯍꯣꯏꯅꯕꯨ ꯑꯁꯣꯝꯅ ꯇꯧ ꯍꯥꯏꯕꯗꯨꯗ ꯇꯧꯔꯕ, ꯋꯥꯊꯧ ꯀꯔꯤꯃꯠꯇ ꯑꯣꯏꯅꯗ꯭ꯔꯦ." "ꯀꯔꯤ? ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯅꯨꯄꯤ ꯐꯥꯎꯕ ꯂꯧꯗ꯭ꯔꯤ, ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯋꯥ ꯑꯣꯏꯅ ꯍꯥꯏꯅꯦ." ꯄꯥꯔꯤ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯁꯤꯟꯅꯗꯨꯅ, "ꯏꯃꯥ, ꯂꯧꯗ꯭ꯔꯤꯉꯩꯗꯗꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯆꯥꯎꯅꯩ ꯍꯥꯏꯕ ꯋꯥ ꯑꯃ ꯂꯩꯕꯅꯤꯀꯣ, ꯍꯌꯦꯡ ꯑꯁꯤꯗ ꯂꯥꯛꯂꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯥꯎꯔ ꯂꯣꯏꯔꯦ ꯀꯩꯅꯣ." "ꯍꯣꯏꯅꯦ, ꯏꯆꯥꯅ ꯍꯥꯏꯒꯨꯝꯂꯗꯅ ꯍꯌꯦꯡ ꯑꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯅꯩꯕ ꯍꯥꯏꯗꯨꯅꯤ." "ꯑꯗꯨꯅꯦ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯑꯗꯨ ꯅꯣꯛꯁꯤꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯕꯨꯛꯇꯗꯤ, "ꯑꯁ, ꯅꯥꯀꯜ ꯑꯅꯤꯁꯤ ꯌꯥꯅꯕ ꯀꯥꯡꯂꯝ ꯆꯦꯟꯕꯗ ꯑꯩꯁꯦ ꯁꯣꯏꯔꯣꯏ, ꯕꯦꯁꯣꯟ ꯁꯥꯕ." ꯑꯁꯤ ꯈꯟꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯁꯨꯛꯇꯣꯛꯂꯒ ꯂꯩꯕ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯏꯉꯛꯉꯛꯅ, "ꯑꯇꯣꯝꯕ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯕꯣ?" "ꯏꯃꯥ, ꯍꯌꯦꯡ ꯅꯃꯧ ꯅꯨꯄꯤꯗ ꯀꯔꯝꯅ ꯀꯤꯍꯟꯁꯤꯒꯦ ꯍꯥꯏꯅ ꯁꯨꯝ ꯑꯧꯔꯥꯏꯔꯝꯂꯤꯕꯅꯤ." "ꯏꯁ, ꯅꯪꯁꯨ ꯈꯨꯃꯥꯡꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯁꯤꯟꯈ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯅꯣꯛꯃꯤꯟꯅꯔꯤꯉꯩꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯄꯥꯕꯨꯡꯅ ꯀꯧꯔꯛꯂꯝꯃꯤ꯫ "ꯍꯥꯏ, ꯅꯄꯥꯅ ꯀꯧꯔꯦ, ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯑꯃꯨꯛꯇ ꯍꯪꯂꯨꯒꯦ, ꯅꯪꯒꯤ ꯂꯨꯍꯣꯡꯂꯝꯗꯥꯏꯁꯤꯗ ꯄꯪꯆꯠ ꯆꯠꯊꯣꯛꯂꯅꯨꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤ ꯑꯗꯨ ꯃꯄꯥꯟꯗ ꯄꯔꯞ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯃꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯗꯒꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯇꯩ ꯃꯊꯥꯕꯥꯗꯨ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯕꯨ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯍꯥꯏꯅ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ "ꯑꯇꯣꯝꯕ, ꯑꯇꯣꯝꯕ!" "ꯀꯩꯅꯣꯅꯦ, ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯅꯣꯡꯃꯤ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩꯔꯤꯁꯤꯕꯣ? ꯀꯧꯕ ꯉꯥꯡꯕꯁꯨ ꯈꯨꯝꯗꯦꯅꯦ, ꯃꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ?" ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯤꯕ ꯊꯧꯉꯝꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯗꯨꯅ, "ꯍꯥꯏ ꯃꯇꯩꯃ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ?" "ꯍꯣ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯦ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩ, ꯀꯧ ꯉꯥꯡꯂꯁꯨ ꯈꯨꯝꯗꯦ." "ꯃꯇꯩꯃ, ꯑꯇꯩꯒꯤ ꯅꯠꯇꯦ, ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤꯅꯤ, ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯅꯕꯅꯤ." "ꯃꯥꯏꯗ ꯑꯩꯗꯤ ꯀꯔꯤ ꯇꯧꯔꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯑꯇꯣꯝꯕ, ꯑꯇꯣꯝꯕ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯁꯥ ꯅꯣꯝꯂꯒ ꯀꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯄꯥꯔꯤꯗꯨ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯏꯇꯩꯃ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ?" "ꯀꯩꯁꯨ ꯍꯥꯏꯗꯦ, ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯍꯥꯏꯕ." ꯍꯣꯏ." "ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯔꯪ ꯑꯃꯗ ꯂꯩꯔꯝꯕꯗꯨꯗ ꯏꯇꯩꯃꯗꯤ ꯅꯨꯡꯁꯥ ꯀꯌꯥ ꯊꯤꯔꯨꯔꯦ?" "ꯏꯇꯩꯃ, ꯅꯅꯥꯎꯁꯦ ꯍꯟꯗꯛꯇꯤ..." ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯏꯀꯥꯏꯅ ꯃꯈꯨꯠꯅ ꯂꯨꯈꯝꯗꯨ ꯅꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯇꯩ ꯃꯊꯥꯕꯥꯗꯨ ꯅꯣꯛꯂꯒ, "ꯍꯣ, ꯈꯪꯂꯦ, ꯌꯥꯔꯦ, ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣꯀꯣ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯑꯗꯣ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯃꯇꯩꯃꯅ ꯊꯣꯛꯈ꯭ꯔꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯑꯩꯁꯤꯗꯤꯕ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯏꯇꯩꯃꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯆꯣꯞꯄꯤ꯫ ꯍꯣꯏꯗꯦ ꯃꯣꯏꯁꯨ ꯑꯁꯨꯝ ꯀꯥꯟꯁꯤ ꯑꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯉꯣꯟꯗꯒꯤꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅꯕꯨ ꯍꯦꯜꯂꯤꯕꯅꯤ꯫ ꯀꯔꯤ ꯇꯧꯕꯒꯤ ꯏꯀꯥꯏꯗꯨꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯑꯗꯣ ꯏꯀꯥꯏꯕ ꯑꯗꯨ ꯈꯪꯖꯤꯜꯂꯒ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯆꯥꯛ ꯆꯥꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯨꯝꯀꯩ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯥꯔꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯣꯏꯔꯛꯇꯨꯅ ꯃꯌꯥꯝ ꯍꯧ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯃꯧ ꯑꯅꯧꯕꯤꯗꯣ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯋꯥ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯒꯣ ꯅꯥꯈꯣꯛꯇꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯊꯕꯥꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯅꯣꯝꯂꯨꯕꯒꯤ ꯋꯥꯕꯒ ꯅꯍꯥꯟ ꯃꯈꯩ ꯃꯥꯅꯇ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯇꯧꯖꯒꯅꯤ ꯈꯟꯅ ꯃꯥꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯕꯤꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯃꯛꯅ ꯑꯃꯠꯇ ꯇꯨꯝꯕ ꯍꯧꯒꯠꯇꯕ ꯑꯗꯨꯗ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯔꯦ ꯏꯅꯥꯛ ꯈꯨꯟꯕꯤ ꯏꯃꯧ ꯑꯅꯤ ꯐꯪꯖꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤ ꯑꯗꯣ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕꯗꯨ ꯐꯥꯖꯤꯜꯂꯒ ꯏꯃꯨꯡ ꯃꯥꯡꯒꯣꯜꯗꯣ ꯁꯤꯖꯤꯟ ꯁꯦꯡꯖꯤꯟ ꯇꯧꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨ ꯅꯣꯛꯃꯤ ꯏꯃꯥ ꯅꯃꯧ ꯏꯅꯥꯛ ꯈꯨꯟꯕꯤ ꯄꯥꯝꯂꯨꯔꯕꯅꯤꯅ ꯈꯔ ꯋꯥꯕ ꯇꯥꯔꯦꯅꯦ꯫ ꯍꯩ ꯃꯍꯥꯆꯟꯗꯥꯟ ꯅꯃꯥ ꯑꯩꯅ ꯋꯥꯕꯁꯤ ꯎꯔꯒ ꯅꯣꯏꯗꯤ ꯄꯦꯜꯂꯤꯕꯣꯏꯔꯦꯅꯦ꯫ ꯌꯥꯏꯃ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯕꯅꯤꯅ ꯀꯌꯥꯗ ꯁꯥꯎꯔꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯍꯩ ꯃꯍꯥꯆꯟꯗꯥꯟ ꯅꯪꯗ ꯍꯥꯠꯂꯒꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤ ꯑꯗꯨ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯅꯨꯔꯥꯗꯨ ꯂꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨꯗꯤ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯇꯨꯝꯕ ꯍꯧꯒꯠꯆꯔꯛꯂꯤꯕ ꯃꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯕꯣꯞ ꯂꯥꯎꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯍꯧꯒꯠꯆꯔꯛꯂꯤꯕ ꯁꯅꯥꯗꯨꯗꯤ ꯏꯈꯪ ꯈꯪꯅ ꯏꯃꯧ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯣꯏꯒꯤ ꯁ꯭ꯋꯥꯏꯁꯤꯕꯨ ꯃꯧ ꯑꯅꯧꯕꯤ ꯂꯥꯛꯄꯗ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯅꯕ꯭ꯔꯣ? ꯏꯃꯧ ꯏꯕꯦꯝꯃ ꯁꯥꯎꯅꯨ ꯅꯇꯩꯅ ꯂꯛꯅꯔꯛꯄ ꯑꯗꯨꯗ ꯁꯥꯎꯗꯅ ꯅꯇꯩꯗ ꯂꯪꯕꯗ ꯏꯃꯧꯗ ꯄꯥꯟꯈ꯭ꯔꯦ꯫ ꯌꯥꯔꯦ ꯏꯃꯥꯅ ꯑꯩꯕꯨ ꯅꯃꯧ ꯑꯣꯏꯅ ꯈꯟꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯅꯃꯧꯅ ꯈꯪꯖꯤꯟꯖꯔꯦ꯫ ꯏꯃꯧ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ꯫ ꯏꯃꯥꯅ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕꯅꯤ꯫ ꯏꯃꯥꯅ ꯑꯁꯨꯝꯅ ꯏꯃꯧꯗ ꯈꯟꯈꯤꯕ ꯂꯩꯇꯦꯀꯣ꯫ ꯈꯪꯂꯤ ꯌꯥꯔꯦ ꯏꯃꯥ ꯑꯐꯕ ꯁꯥꯔꯤꯗꯣ ꯑꯇꯩꯗ ꯌꯥꯔꯕꯁꯨꯅꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ꯫ ꯍꯦꯔꯥ ꯑꯁꯨꯛ ꯐꯖꯅ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯆꯒꯠ ꯋꯥꯁꯦ ꯌꯥꯝꯅ ꯁꯥꯡꯊꯅꯕ ꯄꯥꯝꯂꯤꯕꯁꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ? ꯍꯣꯏꯅꯦ ꯏꯃꯥꯅꯕꯨ ꯌꯥꯔꯕꯗꯤ ꯍꯦꯛꯇ ꯐꯨꯊꯔꯒꯦ ꯍꯥꯏꯅ ꯂꯩꯔꯕꯅꯤ꯫ ꯍꯔꯤ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣꯅꯦ? ꯑꯗꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯨ ꯑꯃꯨꯕꯤ ꯍꯥꯏꯅ ꯏꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯅꯪꯅ ꯐꯨꯔꯒ ꯇꯨꯃꯤꯟꯅ ꯖꯒꯣꯏ ꯁꯥꯗꯅ ꯂꯩꯒꯗꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕ ꯑꯗꯨꯗ ꯃꯅꯤ ꯃꯃꯧ ꯑꯗꯣ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯊꯧꯉꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯇꯥꯕ꯭ꯔꯣ? ꯀꯩ ꯍꯥꯏꯕꯅꯣ? ꯏꯃꯥꯒ ꯃꯧꯒꯁꯦ ꯈꯠꯅꯕ꯭ꯔꯥ ꯀꯩꯅꯣ ꯑꯝꯇ ꯈꯪꯗꯣꯛꯂꯨꯁꯣꯕ ꯆꯠꯂꯨꯁꯦ ꯍꯧꯒꯠꯂꯣ꯫ ꯑꯁ ꯉꯥꯏꯍꯥꯛꯇ ꯅꯦꯇꯥꯅ ꯐꯥꯎꯕ ꯇꯨꯝꯕ ꯐꯪꯗꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯑꯗꯣ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯍꯧꯒꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯦꯝꯒ ꯃꯅꯥꯎꯅꯨꯄꯤꯒꯅ ꯈꯠꯅꯔꯤꯕ ꯑꯗꯨ ꯈꯥꯝꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯃꯨꯕꯤꯒ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯗꯤ ꯎꯅꯕ ꯐꯥꯎꯕ ꯌꯥꯔꯝꯗꯦ꯫ ꯊꯕꯥꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯅꯥꯎ ꯂꯥꯛꯂꯒ ꯈꯔ ꯀꯣꯝꯒꯗ꯭ꯔꯥ ꯈꯜꯂꯝꯕ ꯑꯗꯨ ꯍꯦꯟꯅ ꯊꯕꯛ ꯍꯥꯞꯄ ꯑꯗꯨꯗ ꯏꯁꯧ ꯏꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯃꯃꯧ ꯏꯅꯥꯛ ꯈꯨꯟꯕꯤ ꯑꯅꯤꯒꯤ ꯆꯀ꯭ꯔꯤꯗ ꯈꯥꯡꯕꯗ ꯋꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯕꯤꯗꯣ ꯃꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯒꯁꯨ ꯀꯧꯅꯗꯕꯅꯤꯅ ꯃꯃꯧ ꯑꯍꯟꯗ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯈꯨꯝꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯁꯥꯎꯔꯪꯅꯅ ꯍꯣ ꯉꯝꯖꯗ꯭ꯔꯦ ꯏꯃꯥꯅ ꯂꯥꯝꯂꯒꯅ ꯏꯅꯥꯎꯗ ꯍꯥꯏꯒꯦꯔꯥ ꯇꯜꯂꯒꯅ ꯏꯃꯥꯅ ꯊꯣꯡꯒꯦꯔꯥ ꯀꯩꯗꯧꯒꯦꯒꯦ ꯏꯃꯥꯅ ꯊꯣꯛꯄ ꯇꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯑꯗꯣ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯂꯛꯄ ꯑꯗꯨꯗ ꯑꯃꯨꯕꯤꯗ ꯎꯄꯥꯏ ꯂꯩꯇ ꯍꯣ ꯐꯔꯦ ꯏꯃꯥꯅ ꯑꯗꯨꯝ ꯊꯥꯒꯠꯂꯨꯒꯦ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯤꯗꯣ ꯋꯥꯅ ꯋꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯌꯥꯏꯃꯅ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯊꯛꯄꯅꯤ ꯍꯥꯏꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯃꯥꯅ ꯋꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨ ꯃꯈꯨꯝ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯂꯝꯂꯤꯕꯁꯤꯕꯨ ꯏꯅꯥꯈꯨꯟꯕꯤ ꯅꯃꯧ ꯑꯅꯤꯗꯨꯅ ꯀꯥꯏꯗ ꯂꯩꯈ꯭ꯔꯕ? ꯍꯣ ꯋꯥꯔꯦꯌꯦ, ꯑꯗꯨꯅ ꯏꯃꯥꯅ ꯊꯣꯡꯂꯤꯕꯅꯤ꯫ ꯏꯃꯥ, ꯅꯃꯧ ꯏꯅꯥꯈꯨꯟꯕꯤ ꯐꯪꯖꯕꯁꯦ ꯀꯝꯗꯧꯒꯦ? ꯏꯃꯥꯒꯤ ꯌꯥꯏꯃ, ꯏꯃꯥꯅꯦ ꯏꯅꯥꯈꯨꯟꯕꯤ, ꯑꯋꯣꯡ ꯑꯋꯣꯟ ꯌꯥꯝꯅ ꯍꯥꯞꯂꯛꯄꯤꯁꯤꯡꯁꯦ ꯈꯤꯔꯦꯀꯣ, ꯑꯩ ꯀꯤꯔꯦ꯫ ꯏꯃꯥ ꯈꯤꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯈꯤꯔꯦ꯫ ꯏꯃꯥꯒꯤ ꯌꯥꯏꯃ, ꯏꯃꯥꯅ ꯍꯥꯏꯗꯧꯕꯗꯤꯅꯦ, ꯅꯪꯗꯤꯅꯦ ꯏꯅꯥꯈꯨꯟꯕꯤ, ꯑꯋꯣꯡ ꯑꯋꯣꯟ ꯌꯥꯝꯅ ꯄꯨꯔꯛꯄꯤ ꯉꯝꯒꯗꯧꯕ ꯏꯃꯧꯒ ꯑꯃꯠꯇ ꯄꯥꯝꯖꯗꯦꯀꯣ꯫ ꯏꯃꯥꯅ ꯄꯥꯝꯕꯗꯤ ꯅꯥꯠꯄꯨ ꯇꯥꯕꯤ, ꯈꯣꯡꯒꯨꯜ ꯇꯥꯕꯤ ꯃꯧ ꯄꯥꯝꯃꯤꯀꯣ꯫ ꯏꯃꯥ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯏꯔꯕꯤ ꯑꯣꯏꯔꯕꯁꯨ ꯌꯥꯕ꯭ꯔꯣ? ꯍꯣꯏ ꯍꯣꯏ, ꯑꯗꯨꯅꯕꯨ ꯐꯔꯦꯗ꯫ ꯍꯣ, ꯏꯃꯥꯅ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯅꯍꯥꯟ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥꯅ ꯌꯥꯔꯕꯅꯤꯅ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯂꯗꯧꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯃ ꯑꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯃꯆꯤꯟꯗ ꯇꯞꯅ ꯑꯉꯥꯎꯕꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤ ꯑꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯒ ꯅꯐꯦꯠ ꯇꯧꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯌꯥꯏꯃꯗꯣ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯆꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯍꯟꯗꯛꯇꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯣ ꯏꯅꯥꯛ ꯈꯨꯜꯂꯤ ꯈꯨꯟꯗꯦ ꯍꯥꯏꯅ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯆꯥꯅ ꯄꯥꯝꯖꯅ ꯄꯨꯔꯛꯂꯕꯅꯤ ꯈꯟꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯈꯨꯔꯨꯝꯍꯜꯂꯝꯃꯤ꯫ ꯃꯃꯧ ꯑꯗꯨꯒꯤ ꯏꯃꯨꯡꯗꯣ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯅꯨꯄꯥ ꯃꯌꯨꯝꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯧꯕ ꯑꯗꯨꯗ ꯏꯁꯝ ꯁꯝꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯧꯈꯠꯄ ꯑꯃ ꯇꯧꯔꯒ ꯏꯪꯅ ꯃꯅꯤ ꯃꯃꯧ ꯑꯗꯨ ꯂꯩꯈꯤꯔꯝꯃꯤ꯫